ꯃꯊꯛꯇꯗ Story Collectionꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯏꯄꯨꯡꯉꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯃꯈꯥꯏ ꯇꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯄꯤꯖꯔꯤ ꯃꯤꯌꯥꯝꯅ TMCꯕꯨ ꯂꯥꯟꯅ ꯇꯧꯕꯤꯒꯅꯨ ꯊꯥꯖꯤꯟꯈꯤꯕ ꯅꯥꯒꯥ ꯇꯔꯨꯛ ꯊꯥꯗꯣꯔꯛꯅꯕ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯏꯆꯥꯎꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯍꯣꯠꯅꯕꯗ ꯈꯨꯟꯅꯦꯛꯇ ꯋꯥꯊꯣꯛ ꯑꯣꯏꯍꯟꯅꯕ ꯁꯤꯜꯂꯛꯀꯅꯨ ꯆꯤꯌꯥꯔꯄꯥꯔꯁꯟ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNF Central Committeeꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLF Central Committeeꯅ ꯂꯥꯜꯍꯧ ꯑꯁꯤꯒꯤ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯃꯦ 19ꯅ ꯂꯥꯛꯄꯗ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯂꯣꯟꯅ ꯊꯤꯡꯈꯠꯂꯕ ꯂꯥꯜꯍꯧꯂꯨꯞ ꯑꯁꯤꯒꯤ Central Committeeꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯦ 19 ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯅꯤꯄꯨꯔ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯑꯁꯤ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯗꯨꯅ ꯑꯊꯧꯕ ꯑꯣꯏꯈ꯭ꯔꯕ UNLF MPAꯒꯤ ꯅꯤꯡꯇꯝ ꯂꯥꯟꯃꯤꯁꯤꯡ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯂꯨꯆꯤꯡꯕꯤꯔꯝꯕꯁꯤꯡ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯁꯤꯕꯨ ꯁꯧꯒꯠ ꯄꯤꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯌꯥꯑꯣꯟꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯗ ꯌꯥꯑꯣꯟꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯤ ꯁꯦꯡꯂꯕ ꯅꯨꯃꯤꯠ ꯑꯁꯤꯗ UNLF ꯂꯤꯡꯈꯠꯄꯤꯔꯝꯕ ꯅꯨꯡꯁꯤꯈꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯨꯆꯤꯡꯕꯁꯤꯡ ꯌꯦꯛꯅꯕꯒ ꯃꯥꯌꯣꯛꯅꯕ ꯂꯥꯟꯐꯝꯗ ꯊꯧꯅꯥ ꯐꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈꯤꯕ ꯑꯊꯧꯕ ꯑꯣꯏꯈ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯀꯗꯔꯁꯤꯡ ꯂꯨꯞ ꯑꯁꯤꯕꯨ ꯅꯨꯡꯁꯤꯈꯤꯕ ꯑꯃꯗꯤ ꯇꯦꯡꯕꯥꯡꯕꯤꯔꯝꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯀꯣꯛꯅꯣꯟꯅ ꯌꯥꯑꯣꯟꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ ꯍꯥꯏꯔꯤ ꯀꯨꯝꯁꯤ 2019ꯒꯤ ꯃꯦ ꯊꯥꯒꯤ ꯆꯩꯆꯠ 19ꯗꯒꯤ ꯍꯧꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯍꯟꯖꯤꯟꯅꯕ ꯆꯠꯊꯔꯤꯕ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯜꯍꯧꯕ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ UNLF MPAꯒꯤ ꯑꯊꯧꯕ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯑꯣꯟꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯍꯥꯏꯅ ꯊꯧꯔꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯌꯥꯑꯣꯟ ꯂꯥꯜꯍꯧꯒꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ UNLF MPAꯒꯤ ꯌꯥꯑꯣꯟꯂꯣꯏ ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛꯄꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯀꯣꯛꯅꯣꯟꯅ ꯌꯥꯑꯣꯟꯒꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯑꯣꯟꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯅꯣꯟꯅ ꯌꯥꯑꯣꯟꯅ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯤ ꯑꯊꯧꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯡꯕ ꯐꯤꯗꯝꯕꯨ ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯅ ꯀꯠꯊꯣꯛꯄꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯍꯥꯞꯄꯒꯤ ꯀꯪꯕ ꯅꯥꯏꯔꯔꯣꯏꯗꯕ ꯏꯐꯨꯠ ꯑꯣꯏꯅ ꯂꯩꯔꯕꯅꯤ ꯍꯥꯏꯔꯤ ꯆꯍꯤ 50 ꯍꯦꯟꯅ ꯆꯠꯊꯔꯛꯂꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯜꯍꯧ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯐꯤꯚꯝ ꯁꯦꯝꯕꯗ ꯃꯄꯨꯡ ꯐꯥꯕ ꯉꯝꯗꯅ ꯂꯩꯔꯤ ꯃꯁꯤ ꯏꯔꯩꯆꯥꯁꯤꯡꯅꯁꯨ ꯈꯪꯕꯤꯕ ꯋꯥꯐꯝꯅꯤ ꯑꯃꯔꯣꯝꯗ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯔꯤꯁꯨꯕꯗ ꯂꯩ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯜꯍꯧ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯝꯊꯕ ꯉꯝꯗ꯭ꯔꯤ ꯉꯝꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯅ ꯍꯟꯗꯛ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯌꯥꯑꯣꯜ ꯂꯥꯜꯍꯧ ꯑꯁꯤ ꯀꯨꯝꯖꯥ 2019 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯅꯤ ꯍꯥꯏꯗꯨꯅ ꯑꯆꯧꯕ ꯊꯧꯔꯥꯡ ꯑꯃ ꯄꯥꯏꯈꯠꯂꯛꯂꯤꯕ ꯑꯁꯤꯗ ꯏꯔꯩꯆꯥꯁꯤꯡꯅ ꯃꯤꯄꯥꯏꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥ ꯑꯋꯥ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯅꯧꯅ ꯄꯨꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯠ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯀꯨꯝꯖꯥ 2019ꯗꯒꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯂꯥꯟ ꯇꯥꯍꯜꯂꯛꯈꯤꯕ ꯑꯁꯤ ꯍꯥꯏꯈ꯭ꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯃꯌꯥꯡ ꯂꯩꯕꯥꯛꯅ ꯏꯟꯁꯤꯜꯂꯒ ꯊꯣꯛꯍꯜꯂꯤꯕ ꯀꯨꯀꯤ ꯂꯥꯟ ꯑꯁꯤ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯁꯤ ꯑꯆꯧꯕ ꯃꯤꯍꯥꯠꯄꯨꯡ ꯑꯣꯏꯍꯟꯗꯨꯅ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯤꯕ ꯃꯐꯝ ꯀꯌꯥꯗ ꯈꯨꯟꯇꯥꯛ ꯂꯥꯛꯁꯤꯟꯕ ꯐꯤꯚꯝ ꯊꯣꯛꯍꯜꯂꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯩꯇꯩ ꯃꯁꯦꯟ ꯃꯔꯛꯇ ꯍꯨ ꯀꯥꯞꯁꯤꯟꯗꯨꯅ ꯎꯪꯈꯠꯅꯕ ꯐꯤꯚꯝ ꯊꯣꯛꯍꯜꯂꯤꯕ ꯑꯗꯨꯒꯤ ꯂꯥꯜ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯗ ꯃꯩꯇꯩꯁꯤꯡꯒꯤ ꯄꯨꯀꯩ ꯂꯪꯒꯩ ꯇꯦꯡꯊꯣꯛꯇꯨꯅ ꯁꯦꯟꯃꯤꯠꯀꯤ ꯐꯤꯚꯝ ꯁꯥꯊꯤꯅ ꯁꯣꯛꯍꯜꯂꯤꯕ ꯍꯥꯏꯕꯁꯦ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯇꯩ ꯐꯨꯔꯨꯞꯀꯤ ꯄꯥꯡꯒꯜ ꯊꯨꯗꯦꯛꯂꯛꯂꯤꯕ ꯑꯁꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯃꯥꯌꯣꯛꯅꯔꯤꯕ ꯐꯤꯚꯝꯅꯤ ꯍꯥꯏꯔꯤ ꯃꯔꯛꯁꯤꯗ ꯀꯨꯀꯤ ꯖꯣꯕ ꯄꯣꯄꯨꯂꯦꯁꯟ ꯃꯁꯛ ꯊꯣꯛꯅ ꯍꯦꯟꯒꯠꯍꯟꯗꯨꯅ ꯃꯈꯣꯏꯗ ꯗꯣꯃꯤꯅꯦꯠ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯂꯩꯍꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯨꯀꯤ ꯖꯣ ꯃꯤꯆꯝ ꯃꯌꯥꯝ ꯑꯃ ꯃꯅꯤꯄꯨꯔꯗ ꯆꯪꯍꯜꯂꯛꯈ꯭ꯔꯦ ꯐꯤꯚꯝꯁꯤꯡ ꯑꯁꯤ ꯁꯦꯝꯂꯕ ꯃꯇꯨꯡꯗꯅꯤ ꯑꯔꯣꯏꯕ ꯈꯣꯡꯊꯥꯡ ꯑꯣꯏꯅ ꯍꯟꯗꯛ ꯆꯠꯊꯒꯗꯧꯔꯤꯕꯁꯦ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ミリꯇꯔꯤ ꯑꯦꯛꯁꯟꯅꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯛꯁꯟꯒꯤ ꯊꯧꯔꯥꯡꯗꯤ ꯀꯨꯀꯤ ꯖꯣꯁꯤꯡꯗ ꯗꯣꯃꯤꯅꯦꯠ ꯄꯣꯂꯤꯇꯤꯀꯦꯜ ꯄꯋꯥꯔ ꯂꯩꯍꯟꯕ ꯑꯃꯁꯨꯡ ꯃꯁꯤꯒꯤꯗꯃꯛ ꯁꯦꯟꯁꯁ ꯑꯃꯁꯨꯡ ꯃꯤꯂꯤꯇꯦꯁꯟꯒꯤ ꯊꯕꯛ ꯅꯝꯐꯨꯗ ꯂꯣꯏꯁꯤꯟꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯣꯟꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯀꯨꯀꯤ ꯖꯣꯁꯤꯡ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯦꯟ ꯑꯣꯏꯍꯟꯕ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯨꯀꯤ ꯖꯣꯒꯤ MLA ꯃꯁꯤꯡ ꯃꯩꯇꯩꯒꯤ ꯃꯁꯤꯡꯒ ꯕꯦꯂꯦꯟꯁ ꯇꯧꯕ ꯉꯝꯒꯗꯕ ꯆꯥꯡꯗ ꯍꯦꯟꯒꯠꯍꯟꯕ
ꯅꯥꯒꯥꯒꯤꯁꯨ ꯁꯤꯠ ꯈꯔ ꯍꯦꯟꯒꯠꯍꯟꯕ ꯑꯗꯨꯒ ꯐꯤꯕꯝ ꯑꯁꯤ ꯁꯦꯝꯅꯕ ꯇꯝꯄꯥꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯡ ꯃꯁꯤꯡ ꯍꯟꯊꯍꯟꯅꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯀꯨꯀꯤꯖꯣꯁꯤꯡꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯀꯥꯎꯟꯁꯤꯜ (TC) ꯑꯃ ꯁꯦꯝꯕ ꯑꯁꯤꯅꯤ꯫ ꯅꯥꯒꯥ ꯑꯃꯗꯤ ꯃꯩꯇꯩꯒꯤꯁꯨ TCꯗꯤ ꯁꯦꯝꯂꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯀꯨꯀꯤꯖꯣ ꯈꯛꯇꯒꯤ TC ꯁꯦꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯎꯠꯅꯅꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯗꯕ ꯀꯨꯀꯤꯖꯣꯁꯤꯡꯕꯨ ꯅꯤꯡꯇꯝ ꯂꯥꯜꯍꯧ ꯆꯠꯊꯔꯛꯂꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯕꯨ ꯅꯝꯊꯕꯗ ꯁꯤꯖꯤꯟꯅꯅꯕ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟꯒꯤ ꯂꯥꯂꯣꯡꯅꯤ, ꯑꯗꯨꯒ ꯃꯤꯂꯤꯇꯔꯤ ꯑꯦꯛꯁꯟꯒꯤ ꯊꯧꯔꯥꯡꯅ ꯏꯟꯗꯤꯌꯥꯒꯤ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯊꯧꯁꯤꯜ ꯑꯣꯏꯅ ꯀꯨꯀꯤꯖꯣ TC ꯁꯦꯝꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯄꯗ ꯃꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯩꯇꯩꯁꯤꯡꯅ ꯑꯀꯟꯕ ꯏꯍꯧ ꯆꯪꯁꯤꯜꯂꯛꯂꯕꯗꯤ ꯃꯗꯨ ꯑꯆꯧꯕ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯅ ꯇꯝꯊꯤꯅ ꯁꯨꯗꯠꯄ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯏꯟꯗꯤꯌꯥ ꯑꯥꯔꯃꯤ ꯑꯃꯗꯤ CAPFꯀꯤ ꯑꯍꯦꯟꯕ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯍꯧꯔꯤꯕꯁꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯏꯕ ꯈꯨꯠꯊꯥꯡ ꯍꯥꯏꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯐꯤꯗꯝ ꯇꯨꯡ ꯏꯟꯅ ꯑꯌꯧꯕꯤ ꯊꯥꯛꯇ ꯃꯥꯌꯣꯛ ꯌꯥꯒꯅꯤ, ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯥꯟꯊꯦꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝ ꯌꯥꯑꯣꯟ ꯂꯥꯜꯍꯧ ꯑꯁꯤ ꯅꯥꯀꯜ ꯄꯨꯝꯅꯃꯛꯇ ꯃꯁꯛ ꯊꯣꯛꯄ ꯍꯦꯜꯍꯜꯂꯒꯅꯤ ꯍꯥꯏꯕꯁꯦ ꯏꯔꯩꯆꯥꯁꯤꯡꯅ ꯈꯟꯊꯕꯤꯌꯨ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯊꯧꯁꯤꯜ ꯊꯧꯑꯣꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯁꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯥꯏꯔꯤ꯫ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯑꯊꯧꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯀꯣꯛ-ꯅꯣꯟꯅ ꯑꯃꯨꯛꯀ ꯍꯟꯅ ꯌꯥꯑꯣꯟꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥꯁꯤꯡ, ꯉꯁꯤꯒꯤ ꯂꯣꯏꯂꯝ ꯑꯣꯏꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯅ ꯇꯨꯍꯠ-ꯅꯩꯍꯠꯄꯤꯔꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯅꯤꯡꯇꯝꯕ ꯄꯨꯔꯛꯅꯕ ꯊꯧꯅꯥ ꯂꯩꯅ ꯀꯠꯊꯣꯛꯄ ꯍꯥꯏꯕ MPAꯒꯤ ꯐꯤꯗꯝ ꯑꯁꯤ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯌꯥꯑꯣꯟꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ, ꯃꯗꯨꯇꯅ ꯉꯁꯤꯒꯤ ꯁꯦꯡꯂꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯆꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯑꯔꯣꯏꯕꯗ ꯊꯝꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯄꯥꯖꯔꯤ꯫ ꯊꯧꯕꯥꯜꯅ ꯅꯧꯅ ꯍꯥꯡꯗꯣꯛꯂꯤꯕ ꯚꯤꯁꯥꯟ ꯃꯦꯒꯥ ꯃꯥꯔꯠ ꯑꯁꯤ ꯃꯈꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯄꯗ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯅꯤꯡꯊꯤꯅ ꯚꯦꯔꯤꯐꯥꯏꯗ ꯇꯧꯔꯕ ꯃꯇꯨꯡ ꯀꯥꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯁꯦꯟꯁ ꯄꯤꯈꯤꯕꯅꯤ꯫ ꯃꯁꯤꯗ TMCꯅ ꯂꯥꯏꯁꯦꯟꯁ ꯑꯗꯨꯕꯨ ꯀꯛꯄ ꯑꯃꯗꯤ ꯄꯤꯕꯒꯤ ꯑꯍꯦꯟꯕ ꯍꯛ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ TMCꯕꯨ ꯂꯥꯟꯅ ꯂꯧꯕ ꯇꯧꯕꯤꯒꯅꯨ, ꯃꯤꯌꯥꯝꯅ ꯁꯥꯟꯇꯤ ꯂꯩꯔꯕ ꯏꯔꯥꯡ ꯂꯩꯇꯕ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ TMCꯒꯤ ꯁꯦꯅꯤꯌꯔ ꯆꯤꯐ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯐꯤꯁꯥꯔꯅ ꯊꯥꯗꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤ ꯃꯅꯤꯄꯨꯔ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯁ ꯑꯦꯛꯠꯀꯤ ꯃꯈꯥꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ, ꯔꯤꯒꯨꯂꯦꯁꯟ ꯑꯣꯐ ꯇ꯭ꯔꯦꯗ ꯑꯦꯟꯗ ꯀꯃꯔꯁ, ꯏꯁꯇꯥꯕ꯭ꯂꯤꯁꯃꯦꯟꯠ ꯑꯃꯗꯤ ꯂꯥꯏꯁꯦꯟꯁ ꯄꯤꯕꯒꯤ ꯊꯕꯛꯅꯆꯤꯡꯕ ꯀꯌꯥ ꯂꯤꯒꯦꯜ ꯑꯣꯏꯕ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯄꯔꯁꯣꯅꯦꯜ ꯑꯣꯄꯤꯅꯤꯌꯟ ꯅꯠꯇ꯭ꯔꯒ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯦꯁꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯂꯥꯏꯁꯦꯟꯁ ꯄꯤꯕ ꯅꯠꯇ꯭ꯔꯒ ꯀꯛꯊꯠꯄ ꯑꯃꯠꯇ ꯀꯥꯎꯟꯁꯤꯜ ꯑꯁꯤꯅ ꯇꯧꯕ ꯉꯝꯗꯦ꯫ ꯂꯥꯏꯁꯦꯟꯁ ꯄꯤꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯁ꯭ꯇꯦꯆꯨꯇꯣꯔꯤ ꯔꯤꯀ꯭ꯋꯨꯏꯔꯃꯦꯟꯠ, ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯕ ꯄ꯭ꯔꯣꯁꯤꯗ꯭ꯌꯨꯔ ꯑꯃꯗꯤ ꯔꯤꯒꯨꯂꯦꯇꯔꯤ ꯀꯝꯄ꯭ꯂꯦꯛꯁ ꯅꯤꯡꯊꯤꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯥꯏꯁꯦꯟꯁ ꯑꯗꯨ ꯄꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯑꯔꯣꯏꯕꯗ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫